MLA Teret ki miscellaneous case order reserve tokre June Nipanda Lautolagani. Congress tagi BJP de sungsin ki haba maral siradun MLA Teret ki makada Congress ki tuan ba MLA singna tharakpa miscellaneous case ki order Manipur High Court ngasi reserve tham ki baga loina na lakliba June Nipanda order asi lautokna ba lepkre. Manipur High Court ki Justice KS Nobin ki single bench na ngasi order asi reserve tham ki baga loina na lakliba June gi Nipanda order lautokna ba lepkibane. Atopa Maru oiba pao manamu India gi siba masing lising taruk ka sahumga humpuga nipan confirm case na lak ani ga lising kunga tere ka sahumga humdraga taruk yaukre duga aten ba content masa amanamo laiminaramba masa negative oidunu hankhrabasu mapade positive oire Manipur da thokpada wangoi gi manungsan ba irom Maizrao da leiba quarantine center amada quarantine tawminaramba mapa masa matam khara gi mamang na masa negative oiduna mayumda hankhrabasu mapa rims ki BRDL da test tawda positive oirakpadagi laikai miyam mipainabaga loinana masa amuk hana test tawhaningbagi wafam phongdok narakli aduga COVID-19 ki update Manipur gi oiba ngasi nawna miyoi nipan amaga positive oiduna apunba case samaga kunthraga nitho yaukre ngarang atheng bere Jinims ki BRDL da miyoi ahum nawna COVID-19 positive oikraba matung ngasi su inaw nawna Rims ki BRDL da miyoi nipan amaga positive oibidagi state asigi apunma COVID-19 gi confirm case sama kuntraga nithu yaukre adumoinama ngasi nawna positive oikraba miyoi nipan asigi official oiba press release ta thadoroktree nawna positive oiraba miyoi nipan asigi manungda Imphal West dagi ani Kangjong dagi Mari Ukul amadi Jeribam dagi district gi amamamni amaramda laisat asidagi phaduna miyu ani amaga ngasi rims dagi research tokre haidi haujuk pawbda miyu ani asiga tharga punna miyu nipu recover tawduna active case ta maudraga nithu laidi nauna research tokroba miyu ani asi ukul dagi ama kamjong dagi amani nakala maramda ngasi nungthul pung manga phawbagi report malem gi oina COVID-19 laisat na sian ki ba mi gi masing lak ahumga lising maudra humdoi gi satru ko humdraga tare chukibaga loina na confirm case na list lak humpuga taret ka lising kun gani pan ga sangwa ga kuntra ga taret yaukre India gi oina leset asina sian ki ba mi gi masing lising taruk ka chahumga humpuga ni pan confirm case na lak ani ga lising kun ga taret ka chahumga humpuga taret yoksin kre masi gi manung de active case na lak amaga lising taraga ni thoga saniga kuntra ga mapan amad recover to ngamba masing na lak amaga lising nipan ga satre ka yang ka taret ni malem gi oina India na COVID-19 gi teli da taret subda laikre Atopa Maru oiba pao manamo Green Manipur Mission gi brand ambassador Valentina World Environment Day gi thorom da saruk yabadi laira dana se pau phawa pibiramdrei haukiba sahi gi August 7 Manipur lenga ki Directorate of Information and Public Relation gi director na governor gi mingda thokiba order ama gi matung ina Kaksing district ki manung sanba hayang makha lekai dagi alangba Valentina Chief Minister Green Manipur Mission gi brand ambassador oina hapkhrabasu ngasi lengak na sinduna pangthokiba World Environment Day gi thorom da yohon badi laira dana thorom asi yohon naba se pau phawa pibiramdre lengak na thokiba order asigi matung ina thokiba order asigi numittagi sahi amagi oina lengak ki mari lenaba u thabagi thorom yawna World Environment Day thorom amadi Ben Mohotsap ki thorom sungsoi soidana saruk yahangadabane amadi Green Manipur ga mari leinana tawba advertisement amadi campaign singda saruk yahanba haibana sing wafam sing yauri Valentina na thorom yawba lakpa matamda achangba selsu lengak na puthokpa haiba pankibani adubu wafam sing asi na theiramlaga brand ambassador oiriba Valentina bu ngasi pangthokiba thorom asida maming phawba panbiraktabane adu moinamak lengak ki thorom da kawbiraktrabasu Valentina na masana lu singduna hiyangla makha lekai da u sara kaya thakre hairi hiramasi gi mari leina Valentina gi apokpa elangbam Prem Kumar na paksi asida hai isanupi bu sahi amagi brand ambassador oina khanbirakhraga ngasi gi sawraba thorom asida yohon biraktaba asi isanupi bu ikai pibini haina lawi lenga ki thawong asidi ngehak ki aning batawbagi mawong ama uba phange masi matungna tawbiganu haina appeal torokhi atopa Maru oiba pao manu mamanabagi yumda thawri yanduna siramle yamna nungaitaba thawdo amada nupa ama mamanaba amagi yumda thawri yalamane haba thawdo amada laikhidraba miyo asi Imphal East district ki kaibi haikak mapandagi ningthogjam Mairaba say kun ngatro apok pasawi kawi ma ngasi nungalamdai pung anirom taba aduwaida lamsang police station gi manung sanba Sairem Kulda Leba Mamanaba amagi yumna tharu jalamane hairi imung manung na phongdorakpada mahak ngarang nungthil pung ohum makhairam taba matamda kem gaida mayum pan kibi masi gi manakta gari thiluni haiduna activa amada thokibane ngasi ayu pung taru rom taba matamda mahak tharu yandun siri haiduna pau pirakpada angak papoi laikhidraba sibigi haksang force matem tawnum gi damak rim smoke ta thamkhre